ꯖꯔꯤ ꯉꯁꯤ ꯃꯪꯒꯜꯅꯨꯠꯇꯒꯤ ꯑꯦꯜ ꯄꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯔꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯑꯃ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯅꯦꯠꯁꯦ ꯄꯨꯔꯥ ꯊꯤꯔꯦ ꯃꯤꯅꯤꯠ 10 ꯐꯥꯔꯦ ꯍꯧꯖꯤꯛꯇ ꯌꯥꯔꯛꯏ ꯃꯌꯥꯝ ꯐꯖꯅ ꯁꯤꯕꯖꯥꯠꯅꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯕ꯭ꯔꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯌꯥ ꯀꯨꯏꯅ ꯃꯣꯟ ꯄꯨꯔꯛꯎꯗꯅ ꯀꯩꯅꯣ ꯃꯌꯥꯝ ꯃꯆꯤꯟ ꯃꯅꯥꯎ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯣ ꯃꯤꯅꯤꯠ 12 ꯐꯥꯔꯦ ꯃꯤꯅꯤꯠ 4ꯇ ꯉꯥꯏꯈ꯭ꯔꯦ ꯂꯥꯏ ꯊꯥꯗꯕ ꯅꯣꯡꯉꯥꯜꯂꯒ ꯍꯪꯉꯤꯕ ꯗꯤꯕꯥꯁꯁꯨ ꯀꯥꯎꯔꯤ ꯇꯔꯄꯣꯟ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏ ꯃꯥꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯣ ꯃꯪꯒꯜꯅꯠꯇꯒꯤ ꯑꯦꯜꯕꯤꯗ ꯅꯦꯠꯁꯦ ꯌꯥꯗꯕ ꯃꯥꯜꯂꯦꯀꯣ 13 minutes 14 minutes ꯀꯅꯥꯅꯣ ꯄꯠꯇꯥ ꯕꯕꯥꯖꯨ ꯍꯣꯏ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯣ ꯃꯦꯁꯦꯁꯇꯤ ꯐꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯄꯇꯥ ꯕꯕꯥꯖꯣꯏ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯕꯣ ꯄꯇꯥ ꯕꯕꯥꯖꯣꯏ ꯄꯇꯥ ꯕꯕꯥꯖꯣꯏ ꯀꯅꯥ ꯅꯦꯠ ꯁꯛꯇꯥꯁꯦ ꯍꯥꯏꯌꯦ ꯃꯁꯤ ꯀꯅꯥꯅ ꯕꯦꯟꯙꯧꯔ ꯈꯪꯗꯦꯅꯦ
ꯑꯄꯥꯠꯄ ꯅꯦꯠ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯕꯣ? ꯕꯦꯟꯙꯧ ꯂꯩꯅꯥꯔꯥ? ꯃꯑꯣꯡ ꯃꯑꯣꯡ ꯆꯦꯅꯦꯜ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯅ ꯇꯧꯅꯨꯀꯣ ꯄ꯭ꯔꯣꯐꯥꯏꯜꯗ ꯉꯥꯏꯍꯥꯛ ꯂꯩ ꯃꯤꯡ ꯑꯃ ꯑꯣꯟꯊꯣꯛ ꯉꯥꯏꯍꯥꯛ ꯂꯩ ꯃꯤꯡ ꯑꯃ ꯑꯣꯟꯊꯣꯛ ꯀꯔꯤꯅꯣ? ꯄꯇꯥ ꯕꯕꯥ ꯀꯥꯏꯅ ꯃꯤꯡ ꯊꯣꯟꯖꯟꯗꯅ ꯖꯦꯜ ꯆꯪꯅꯤꯡꯕ꯭ꯔꯣ ꯖꯦꯜꯗ? ꯄꯇꯥ ꯕꯕꯥꯒ ꯊꯣꯟꯖꯜꯂꯗꯅ ꯖꯦꯜ ꯆꯪꯅꯤꯡꯕ꯭ꯔꯣ? ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯀꯅꯥ ꯆꯪꯗꯣꯏꯅꯣ ꯍꯥꯏ꯫ ꯉꯁꯤꯗꯤ ꯃꯤꯁꯤꯡ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯀꯩꯒꯤ ꯅꯦꯠ ꯇꯥꯅꯣ ꯈꯪꯗꯦꯗ꯫ ꯌꯥꯥꯗ꯭ꯔꯁꯨ ꯌꯥꯅ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯉꯥꯏꯗꯣꯏꯅꯤ꯫ ꯀꯌꯥꯝ ꯂꯥꯛꯇꯕ ꯉꯝꯕ ꯌꯦꯡꯒꯦ ꯅꯦꯠꯅ꯫ ꯃꯌꯥꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯅꯦꯠ ꯌꯥꯗꯦ ꯃꯤꯁꯨ ꯂꯥꯛꯇꯦ꯫ ꯃꯤꯁꯨ ꯂꯩꯇꯦ ꯃꯤꯁꯨ ꯂꯥꯛꯇꯦ꯫ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ नेट ना मानने कोनो उपाय नहीं अगर नेट नहीं तो कोई उपाय नहीं है क्या करना है নেট গুচি গ'ল ডিলিট সেইটো কাৰণে মই এলবিটো এনেকুৱা হৈছে আজি নেট নাহিব ২৭ মিনিট হৈ গ'ল অ' বাপ্পা ঐ কেলা ইমান নেট বেয়া আছে নহয় কেলা ক'ব নোৱাৰে বিৰাট খং উঠি আছে দেই কি ক'ল তলিগাঁও নেকি মই গাঁৱটো ফলিগাঁও হয় আপোনাৰ গাঁৱটো কি নাম থলিগাঁও হয়নে নহয় এনে কথা নকবি দেই আজিকালি জিঅ'ৰ নেটটো বৰ বেয়া নেট নাহিলে মই কি কৰিম কওকচোন আপোনাৰ লগত
ꯃꯤꯔꯥꯡ ꯃꯍꯨꯝ ৰাস্তা নেট অইবনি আমাৰ ইয়াতে মিৰাং মহুমটো 5-10 বছৰমান হ'ল দেখা নাপায় নহয়। আপোনাৰ ইয়াতে হ'ব। ইয়াত জংঘল আছে নহয় নদী কিনাৰত। মই ইয়াতে একো নাই। নেটটো নাহিলে মই কি কৰিব পাৰিম হা? क्या हो गया आज 10-15 हो गया कोई आया ही नहीं। सब सो गया क्या इतना जल्दी खाना खाकर? कम से कम थोड़ा सपोर्ट तो करो। आप लोग के लिए मैं बैठ के इंतज़ार कर रहा है किंतु आप लोग आए नहीं, कमेंट नहीं भेज रहा है, लाइक नहीं कर रहा है, क्यों? मेरे ऊपर कोई बुरा लगा है क्या आप लोग? कम से कम तो कभी कभी एक बार तो लाइक करो। खाना खा लिया क्या भाई? तो पूछो ना यार। কি হ'ল আপোনালোকৰ নহয় আজি? কি হ'ল? 31 মিনিট ভিতৰত মচুৰ নোৱাৰিব ফলিগাঁও নেট মচুৰ নোৱাৰিব এইফালে নোৱাৰি পাটা বাবা কৈ আছে কি ফলিগাঁও নেট আপুনি পাটা বাবা ক'ব নোৱাৰে দেই, আপুনি এৰেষ্ট কৰি দিব, গম পাইছেনে নাই? পাটা বাবাও মাত্ৰ এটা হৌ লালাত 4-5 কিলোমিটাৰ ভিতৰত আছে দেই। মানুহৰ নামটো লৈ কিনি প্ৰফাইল নাৰাখিবি দেই, এইটো বেয়া কথা আছে দেই। মচুৰ নং ngasi kari tawre একো হোৱা নাই নহয়। নেটটো বেয়া, নেট অহা নাই, সেইটো কাৰণে মই কৈ আছো। ꯑꯩ ꯈꯪꯗ꯭ꯔꯣ ꯍꯥꯏ। আপুনি কোনে হয়? আপোনালোকৰ প্ৰফাইল নামটো কি নাম ৰাখি আছে? ভালকৈ নামটো ৰাখিব দে। কি নাম লিখি কৈ আছে প্ৰফাইলত? ভাল কৰি আপোনাৰ নামটো ৰাখিব না। আজিকালি জিঅ' নেট পুৰা ফাল্টু হৈ গ'ল। ꯑꯩꯆꯔꯦ ꯃꯁꯨꯅ ꯕꯦꯟꯗꯧ ꯀꯧꯈ꯭ꯔꯦ꯫ ꯀꯅꯥꯅꯣ? ꯑꯩ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ, ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯅꯣꯏ ꯄ꯭ꯔꯣꯐꯥꯏꯜꯗꯤ ꯃꯑꯣꯡ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄꯅꯤꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯕꯣ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ꯫ ꯋꯥꯔꯧꯕꯤꯅꯨ, ꯑꯩ ꯃꯁꯛ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯣꯏꯗꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯃꯤꯡꯁꯦ ꯉꯥꯏꯇꯅ ꯍꯣꯡꯕꯅꯤꯅ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯋꯥꯔꯧꯕꯤꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯕꯦꯟꯙꯧꯅꯤ, ꯀꯔꯝꯕ ꯕꯦꯟꯙꯧꯅꯣ? ꯈꯪꯗꯅ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ? ꯅꯣꯏꯗꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒ ꯃꯃꯤꯡꯅ ꯉꯁꯤ ꯑꯃ, ꯍꯌꯦꯡ ꯑꯃ, ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯃ, ꯃꯁꯦꯟ ꯑꯃ, ꯃꯊꯪ ꯑꯃ, ꯑꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗ꯭ꯔꯦ꯫ ꯄꯇꯥ ꯕꯕꯥ ꯑꯃꯨꯛ ꯊꯣꯟꯖꯟ, ꯑꯃꯃꯨꯛ ꯊꯣꯟꯖꯟ,
ꯑꯗ ꯃꯤꯒꯤ ꯃꯃꯤꯡꯗꯣ ꯊꯣꯜꯂ ꯀꯩ ꯀꯥꯟꯅꯒꯦ? ꯆꯨꯝꯅ ꯁꯣꯝ ꯏꯁꯥꯒꯤ ꯐꯖꯕ ꯃꯤꯡꯗꯣ ꯁꯨꯝ ꯊꯝꯃꯨ ꯄ꯭ꯔꯣꯐꯥꯏꯜꯗꯣ꯫ ꯅꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯒ ꯃꯤꯡ ꯑꯃ, ꯉꯥꯏꯍꯥꯛ ꯂꯩꯒ ꯃꯤꯡ ꯑꯃ꯫ ꯕꯦꯟꯙꯧꯅꯦ ꯍꯥꯏꯔꯗꯤ ꯁꯨꯝ ꯀꯧꯕ ꯇꯥꯏ꯫ ꯑꯗꯣ ꯁꯨꯝꯗꯤ ꯀꯃꯥꯏꯅ ꯀꯧꯅꯤ? ꯈꯪꯉꯒꯅꯤ ꯀꯧꯗꯣꯏꯗꯣ꯫ ꯀꯨꯏꯅ ꯑꯩꯁꯨ ꯑꯦꯐ.ꯕꯤ. ꯊꯥꯗꯕꯅꯤꯅ ꯑꯗꯨꯝ ꯀꯥꯎꯁꯜꯂꯛꯑꯦ꯫ ꯀꯣꯃꯦꯟꯗꯤ 5-6 ꯁꯨꯔꯝꯃꯅꯤ꯫ ꯗꯥꯏꯔꯦꯛ ꯀꯣꯃꯦꯟ ꯑꯃꯈꯛꯇꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯣ꯫ ꯑꯩ ꯑꯗꯨꯅꯤ, ꯕꯦꯟꯙꯧ ꯑꯗꯨꯅꯤ, ꯕꯦꯟꯙꯧ ꯑꯗꯨꯅꯤ ꯍꯥꯏꯔꯗꯤ ꯐꯩ꯫ ꯅꯣꯏꯗꯨꯁꯨ ꯍꯥꯏꯗꯦ꯫ ꯍꯣꯁ ꯋꯥꯉꯥꯡ ꯍꯥꯏꯒꯠꯂꯤꯀꯣ ꯕꯦꯟꯙꯧ ꯍꯥꯏ꯫ ꯑꯩ ꯋꯥ ꯍꯥꯏꯒꯠꯇꯦ꯫ ꯅꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯅ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗ꯭ꯔꯦ꯫ ꯑꯣ ꯕꯦꯟꯙꯧ ꯅꯟꯗꯤꯔꯣ? ꯑꯣ ꯕꯦꯟꯙꯧ ꯅꯟꯗꯤ꯫ ꯑꯣ ꯑꯦ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯃꯪꯒꯨꯝꯅ ꯍꯦꯛ ꯈꯜꯂꯦꯍꯦ꯫ ꯕꯦꯟꯙꯧꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯅ ꯀꯩꯅꯣ? ꯃꯤꯡꯁꯤꯅ ꯃꯑꯣꯡ ꯑꯃ ꯑꯣꯟꯊꯣꯛꯄꯁꯤꯅ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯑꯦꯜ.ꯕꯤ. ꯊꯥꯗꯕꯅꯤꯅ ꯕꯦꯟꯙꯧꯗꯤ ꯐꯦꯁꯕꯨꯛꯇ ꯉꯥꯎꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯒꯁꯤ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯩꯅꯁꯨ ꯃꯤꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯅꯟꯗꯤꯗꯤ ꯐꯦꯁꯕꯨꯛꯇ ꯄꯨꯔꯥ ꯍꯥꯏꯐꯥꯏ ꯇꯥꯔꯦ꯫ ꯒꯨꯍꯥꯇꯤꯕꯨ ꯀꯣꯏꯕꯅꯦ, ꯑꯃꯕꯨ ꯀꯣꯏꯕꯅꯦ, ꯀꯃꯩꯈꯥꯕꯨ ꯈꯣꯏꯔꯝꯕꯅꯦ, ꯌꯥꯝꯅ ꯐꯩ꯫ ꯕꯦꯟꯙꯧ ꯍꯣꯁꯀꯤ ꯃꯤꯠ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠ ꯌꯥꯏꯌꯦ, ꯅꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯅ ꯚꯥꯞ ꯇꯥꯗꯕ꯫ ꯏꯁꯥ ꯃꯤꯡꯗꯣ ꯐꯖꯅ ꯊꯝꯃꯨꯅ ꯀꯩꯅꯣ ꯄ꯭ꯔꯣꯐꯥꯏꯜꯗꯨꯗ꯫ ꯄꯠꯇꯥ ꯕꯕꯥꯕꯨ ꯍꯥꯏꯕꯅꯦ, ꯇꯨꯠꯇꯥ ꯕꯕꯥꯕꯨ ꯍꯥꯏꯕꯅꯦ꯫ ꯑꯣ ꯑꯩꯒꯤꯗꯤ ꯐꯦꯁꯕꯨꯛꯇ ꯉꯥꯎꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯀꯩꯅꯣꯗꯨꯕꯨ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤ꯫ ꯃꯥꯁꯨ ꯅꯪ ꯉꯁꯤ ꯈꯔ ꯑꯃꯗꯣ ꯄꯥꯏꯔꯕꯣ? ꯕꯦꯟꯙꯧ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯇꯧꯖꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯔꯤꯕ ꯆꯥ ꯆꯥꯛꯈꯣꯝ ꯊꯛꯏꯁꯦ ꯂꯣꯏꯖꯔꯦ꯫ ꯏꯁꯥꯒꯤ ꯃꯤꯡꯗꯣ ꯐꯖꯗꯕ, ꯀꯩꯗ ꯐꯖꯒꯦ? ꯃꯤꯒꯤ ꯃꯃꯤꯡꯗꯨꯕꯨ ꯊꯣꯟꯖꯜꯂꯒ ꯀꯩꯗ ꯐꯖꯩꯅꯣ? ꯋꯥꯎ ꯄꯇꯟꯖꯂꯤ ꯂꯥꯛꯑꯦ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯥꯎ ꯄꯇꯟꯖꯂꯤ, ꯐꯖꯈ꯭ꯔꯦ ꯄꯇꯟꯖꯂꯤꯁꯤꯁꯨ ꯔꯥꯝꯗꯦꯕꯅꯤ꯫ ꯔꯥꯝꯗꯦꯕ ꯁ꯭ꯋꯥꯃꯤꯅꯤ꯫ ꯅꯨꯡꯉꯥꯏꯔꯤ ꯄꯇꯟꯖꯂꯤ꯫ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤ ꯅꯣꯏꯗꯤ? ꯃꯑꯣꯡꯗꯣ ꯃꯥꯟꯕ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯟꯕ ꯃꯥꯟꯗꯕ ꯑꯗꯨꯝ ꯎꯔ ꯈꯪꯉꯝꯅꯤ꯫ ꯃꯣꯡꯒꯣꯜ ꯁꯤꯡꯍꯒꯤ ꯐꯦꯁꯕꯨꯛꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ, ꯀꯔꯤ ꯀꯔꯤ ꯎꯏ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯔꯤꯜꯒ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯍꯩꯖꯗꯕ, ꯃꯇꯝ ꯐꯪꯖꯗꯕꯅꯤꯅ ꯁꯤꯝꯄꯜꯗ ꯑꯩꯅ ꯆꯠꯆꯕ ꯃꯐꯝꯁꯤꯡ, ꯑꯩꯅ ꯄꯥꯝꯖꯕ ꯀꯜꯆꯔ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯖꯦꯅꯦꯔꯦꯁꯟꯗ ꯈꯪꯍꯧꯅꯕ, ꯍꯩꯍꯧꯅꯕ ꯍꯥꯏꯅꯀꯣ꯫ ꯄꯇꯥ ꯕꯕꯥ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯑꯅꯥꯕ ꯌꯦꯡꯕ꯫ ꯀꯗꯥꯏ ꯂꯥꯛꯇꯣꯏꯕ? ꯆꯠꯀꯅꯤ ꯍꯥꯏꯌꯨꯅꯦ꯫ ꯀꯗꯥꯏ ꯂꯥꯛꯇꯣꯏꯅꯣ? ꯂꯂꯥꯗ ꯆꯠꯇꯣꯏꯅꯤ ꯍꯥꯏꯌꯨꯅꯦ꯫
ꯑꯣꯖꯥ ꯍꯟꯗꯛ ꯇꯔꯄꯣꯟ ꯇꯣꯏꯕ ꯃꯥꯜꯂꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯎꯕꯗ꯫ ꯍꯣꯏ ꯄꯇꯟꯖꯂꯤ, ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯥꯡꯗꯅ ꯁꯛꯆ ꯁꯣꯟꯖꯕꯗꯣ ꯈꯪꯍꯧꯅꯕ ꯍꯩꯍꯧꯅꯕ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯗꯣꯛ ꯁꯪ ꯇꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯊꯥꯡꯒꯠꯄꯅꯤꯗ ꯄꯇꯟꯖꯂꯤ, ꯍꯩꯅꯀ ꯊꯥꯡꯒꯠꯄ ꯅꯠꯇꯦꯗ꯫ ꯃꯆꯨꯁꯦ ꯍꯥꯟꯅꯒ ꯃꯆꯨꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏ꯫ ꯕꯦꯟꯙꯧ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦꯅꯦ? ꯂꯥꯛꯎ ꯕꯦꯟꯙꯧ ꯄꯨꯖꯥ ꯂꯣꯏꯔꯒ, ꯄꯨꯖꯥ ꯑꯃꯁꯨ ꯍꯧꯗ꯭ꯔꯤ꯫ ꯕꯦꯟꯙꯧ ꯍꯣꯏꯗꯤ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ, ꯁꯨꯝ ꯃꯪꯒꯣꯜꯗꯤ ꯃꯪꯒꯣꯜ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯤ꯫ ꯃꯪꯒꯣꯜꯗꯤ ꯃꯪꯒꯣꯜꯅꯤ, ꯃꯪꯒꯣꯜꯗ ꯑꯍꯦꯟꯕ ꯑꯊꯣꯏꯕ ꯀꯔꯤꯝ ꯌꯥꯎꯗꯦ ꯕꯦꯟꯙꯧ꯫ ꯍꯥꯟꯅꯒꯁꯨ ꯍꯧꯖꯤꯛꯀꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯣ ꯕꯦꯟꯙꯧ ꯍꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒ ꯃꯤꯡꯁꯤꯅ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛ ꯍꯥꯞꯄꯅꯤꯅ ꯂꯥꯛꯄ ꯉꯝꯗ ꯇꯧꯕꯅꯤ, ꯋꯥꯔꯧꯕꯤꯅꯨ ꯕꯦꯟꯙꯧ꯫ ꯕꯦꯟꯙꯧꯕꯨꯗꯤ ꯐꯖ ꯐꯖꯕ ꯌꯥꯝ ꯊꯥꯡꯒꯠꯂꯦ ꯄ꯭ꯔꯣꯐꯥꯏꯜꯗ꯫ ꯄꯨꯄꯨꯒ ꯆꯠꯄ, ꯄꯨꯄꯨꯒ ꯀꯣꯏꯕ꯫ ꯂꯥꯛꯎ ꯕꯦꯟꯙꯧ ꯄꯨꯖꯥ ꯂꯣꯏꯔꯒ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ, ꯑꯩꯅ ꯃꯆꯨꯒꯤ ꯑꯦꯜꯕꯤꯅꯤ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯀꯞꯅ ꯀꯞꯅ ꯍꯟꯕ ꯇꯥꯔꯦ ꯍꯥꯏ꯫ ꯀꯞꯀꯅꯨꯗ ꯕꯦꯟꯙꯧ, ꯗꯨꯔꯒꯥ ꯏꯃꯥ ꯍꯟꯗ꯭ꯔꯤꯗ ꯃꯌꯨꯝꯗ꯫ ꯗꯨꯔꯒꯥ ꯏꯃꯥꯅ ꯆꯠꯂꯝꯗꯥꯏ ꯌꯧꯔꯗꯤ ꯀꯞꯄꯗꯣ ꯄꯛꯆꯒꯗꯕ꯫ ꯗꯨꯔꯒꯥ ꯏꯃꯥꯗꯣ ꯆꯠꯇ꯭ꯔꯤꯑꯕ ꯃꯌꯨꯝꯗ, ꯂꯥꯛꯇ꯭ꯔꯤꯑꯕ꯫ ꯂꯥꯛꯀꯗꯤ ꯀꯟꯅ ꯑꯥꯗ ꯈꯟꯅ ꯆꯩꯅ ꯂꯩꯅꯔꯤ, ꯗꯣꯔꯕꯥꯔ ꯊꯣꯡꯅꯗꯅ꯫ ꯄꯇꯥ ꯕꯕꯥꯁꯦ ꯐꯦꯁꯕꯨꯛꯇ ꯀꯥꯏꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤ, ꯑꯩꯁꯨ ꯑꯁꯦꯡꯕꯔꯣ ꯑꯣꯖꯥ? ꯑꯁꯦꯡꯕꯅꯤ꯫ ꯑꯗꯣ ꯆꯠꯂꯨꯔꯒ ꯑꯩ ꯐꯅꯤ ꯅꯪ ꯐꯅꯤ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦꯀꯣ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯄꯤꯗꯦ, ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ꯫ ꯅꯁꯥ ꯑꯅꯥꯕꯗ ꯐꯒꯅꯤ ꯍꯥꯏꯅ ꯂꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯕꯗꯨꯅꯤ ꯃꯍꯥꯛꯅꯁꯨ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯅ ꯄꯩꯁꯥ ꯌꯥꯎꯗꯅ ꯂꯥꯏꯌꯦꯡꯒꯦ? ꯑꯗꯣ ꯃꯍꯥꯛꯇꯤ ꯕꯤꯅꯥ ꯄꯩꯁꯥꯗ ꯂꯥꯏꯌꯦꯡꯉꯤꯕꯅꯤ꯫ ꯊꯥ ꯑꯃ ꯍꯦꯜꯂꯕꯁꯦ ꯇꯤꯜꯂꯤꯕ ꯃꯤ ꯂꯤꯁꯤꯡ 10, 20, 30, 90, ꯂꯥꯛ ꯑꯃ ꯃꯌꯥ ꯇꯤꯜꯂꯤꯗꯣ, ꯃꯤ ꯑꯃꯃꯝꯅ ꯂꯨꯄꯥ 10 ꯀꯜꯂꯁꯨ ꯃꯥꯗꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯗꯧꯅꯦꯕ꯫ ꯑꯗꯨ ꯐꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯄꯇꯥꯅ ꯍꯥꯏꯅ ꯑꯃꯁꯨ ꯊꯣꯛꯂꯕꯅꯤ, ꯎꯖꯔꯦ꯫ ꯃꯣꯏꯗꯨꯗꯤ ꯊꯥꯖꯗꯦ, ꯃꯍꯥꯛꯀꯤ ꯋꯥꯈꯩꯗꯣ ꯐꯖꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯟꯗꯣ ꯈꯪꯗꯕꯅꯤꯅ ꯃꯗꯨꯃꯗꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯉꯁꯥꯏ ꯑꯩ ꯊꯦꯡꯅꯩ, ꯍꯧꯖꯤꯛꯇꯤ ꯊꯣꯛ ꯇꯥꯛ ꯇꯧꯅ ꯃꯌꯥꯝꯁꯦ ꯆꯥꯔꯕꯅꯤꯅ ꯊꯥꯖꯐꯝ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯄꯇꯥ ꯕꯕꯥꯒꯤ ꯕꯤꯁꯅꯨꯄꯤꯌꯥꯁꯤꯗꯤ ꯌꯥꯝ ꯊꯥꯖꯩ꯫ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤꯀꯣ, ꯃꯌꯥꯝꯒꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯐꯔꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯌꯦ꯫ ꯕꯦꯟꯙꯧ ꯍꯜꯂꯒꯦꯔꯣ? ꯃꯣꯏꯗ ꯄꯨꯡ 10:30 ꯇꯥꯗꯧꯅ ꯇꯨꯝꯕ ꯃꯇꯝꯁꯨ ꯂꯩꯔꯦ꯫ ꯂꯥꯏꯔꯤꯛ ꯅꯝꯕꯔ 4, ꯖꯩ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ, ꯑꯩꯈꯣꯏ ꯍꯦꯝ ꯂꯥꯛꯑꯦ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯄꯇꯥ ꯕꯕꯥꯏ ꯋꯥꯔꯤ ꯁꯨꯝ ꯁꯨꯔꯝꯕꯅꯤꯗ꯫ ꯃꯤ ꯂꯣꯏ ꯐꯅꯕ ꯌꯥꯎꯅꯩ, ꯑꯗꯣ ꯄꯇꯥ ꯕꯕꯥꯒꯤ ꯑꯩ ꯁꯣꯏꯗꯅ ꯃꯤꯌꯥꯝꯗ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯔꯛꯀꯦ, ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯟꯗꯛ ꯁꯪꯗꯅ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫
ꯕꯦꯟꯙꯧ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯕꯦꯟꯙꯕꯨ ꯐꯖꯅ ꯋꯦꯜꯀꯥꯝꯁꯨ ꯇꯧꯕꯤꯗꯦ ꯑꯩꯕꯨ ꯋꯦꯜꯀꯥꯝ ꯇꯧꯗ꯭ꯔꯕꯅꯦ ꯁꯤꯕꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯋꯦꯜꯀꯝ ꯇꯧꯋꯤ ꯃꯌꯥꯝ ꯍꯣꯏ ꯍꯣꯏ ꯃꯆꯨ ꯇꯥꯍꯜꯂꯣ ꯑꯩ ꯇꯥꯍꯟꯒꯅꯤ ꯃꯗꯨꯒꯤ ꯐꯨꯔꯨꯞꯀ ꯀꯣꯟꯅꯅ ꯍꯦꯝꯆꯟદ્ꯔꯁꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯃꯤꯡ ꯃꯥꯟꯅꯩ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯅꯤ ꯏꯆꯥꯅꯤꯄꯥ ꯊꯣꯛꯏ ꯗꯦꯕꯤ ꯏꯃꯥꯒꯤ ꯄꯨꯖꯥꯁꯦ ꯍꯟꯗꯛꯇꯤ ꯁꯦꯞꯇꯦꯝꯕꯣꯔ ꯑꯗꯨꯝ ꯇꯥꯕ ꯃꯥꯜꯂꯦꯅꯦ ꯑꯣꯖꯥ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯀꯩꯕ ꯉꯟꯈꯠꯂꯦ ꯍꯣꯏ ꯍꯣꯏ ꯋꯥꯎ ꯆꯦꯁꯤ ꯂꯥꯛꯑꯦ ꯍꯦꯄꯤ ꯇꯔꯄꯣꯟ ꯑꯃꯇ ꯁꯨꯝꯕꯤꯔꯝꯃꯣ ꯃꯁꯨꯗꯤ ꯍꯟꯗꯛ ꯄꯩꯁꯥ ꯐꯖꯅ ꯇꯥꯜꯂꯦꯕꯣ ꯇꯥꯟꯗꯦꯗ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯒꯤ ꯆꯤꯊ ꯅꯥꯟꯗꯧꯕ ꯁꯨꯝ ꯄꯥꯡꯗꯅ ꯁꯨꯝ ꯆꯠꯄꯅꯤꯗ ꯕꯦꯟꯊꯧ ꯄꯥꯡꯗꯅ ꯁꯨꯝ ꯆꯠꯄꯅꯤ ꯃꯌꯥꯝꯒꯤ ꯆꯤꯊ ꯅꯥꯟꯗꯕ ꯇꯔꯄꯣꯟꯗ ꯀꯥꯏꯗꯩꯅꯣꯗ ꯕꯦꯟꯙꯧ ꯇꯔꯄꯣꯟ ꯑꯃꯅꯤ ꯈꯛꯇꯅꯤꯗ ꯋꯥꯈꯜꯗꯤ ꯌꯧꯈꯔꯦ ꯀꯣꯃꯦꯟ ꯄꯥꯗꯦ ꯑꯗꯨ ꯀꯣꯃꯦꯟ ꯄꯥꯔꯤꯃꯤ ꯅꯪꯅ ꯇꯥꯗꯅ ꯇꯧꯔꯤꯃꯤ ꯑꯩ ꯀꯣꯃꯦꯟ ꯑꯝꯇ ꯆꯤꯊꯗꯦ ꯉꯁꯥꯏ ꯀꯣꯃꯦꯟꯗꯨꯅ ꯂꯤꯁꯤꯡ ꯂꯥꯛꯄꯅꯤ ꯆꯤꯊ ꯇꯥꯔꯦꯅꯦ ꯄꯨꯡꯈꯥꯏ ꯑꯃꯃꯝ ꯂꯩꯔꯒ ꯀꯣꯃꯦꯟ ꯆꯪꯉꯛꯄꯁꯦ ꯑꯣꯀꯦ ꯕꯦꯟꯙꯧ ꯅꯪꯗꯤ ꯚꯥꯏ ꯑꯣꯏꯔꯁꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ 10:30 ꯇꯥꯔꯦ ꯄꯥꯗꯦ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯍꯣꯏꯗ ꯂꯥꯛꯑꯦ ꯋꯦꯜꯀꯥꯝ ꯏꯃꯥꯏꯄꯦꯝꯃ ꯇꯨꯝ ꯍꯧꯒꯠꯂꯛꯏꯔꯥ ꯀꯔꯤꯅꯣ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯃꯌꯥꯝ ꯁꯥꯟꯅꯔꯣ ꯑꯦꯜꯕꯤ ꯃꯄꯨꯁꯨ ꯐꯝꯅ ꯎꯏꯔꯦ ꯍꯣꯏ ꯑꯩꯁꯨ ꯄꯣꯊꯥꯔꯅꯤ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯅꯟꯗꯤ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯕꯦꯟꯙꯧ ꯅꯟꯗꯤꯕꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯅꯦꯠ ꯄꯦꯜꯂꯒꯦ ꯄꯜꯂꯒ ꯍꯧꯖꯤꯛꯇ ꯂꯣꯏꯔꯤ ꯄꯥꯕ ꯂꯣꯏꯔꯤꯌꯦ ꯍꯥꯏ ꯑꯣ ꯑꯣ ꯃꯔꯝ ꯃꯣꯛꯏꯗ ꯄꯥꯎ ꯄꯥꯎ ꯍꯧꯖꯤꯛꯇ ꯂꯣꯏꯔꯛꯄꯗ ꯂꯣꯏꯔꯤꯌꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯤꯌꯦ ꯍꯥꯏ ꯑꯁ ꯅꯍꯥꯟꯈꯩꯗꯤ ꯄꯨꯡ 9:30 9ꯗ 7ꯗ ꯆꯥꯒ ꯐꯠ ꯆꯪꯉꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯊꯦꯡ ꯄꯥꯔꯦ ꯍꯣꯁꯁꯦ ꯋꯥꯉꯥꯡ ꯆꯥꯎꯔꯦ ꯆꯠꯂꯁꯤ ꯕꯦꯟꯙꯧ ꯍꯥꯏ ꯑꯩ ꯋꯥꯉꯥꯡ ꯆꯥꯎꯗꯦ ꯅꯣꯏꯅ ꯆꯥꯎꯔꯦ ꯑꯣꯀꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁ꯭ꯋꯥꯒꯠ ꯀꯔꯇꯦ ꯍꯨ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥꯏꯔꯛꯇ꯭ꯔꯒ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ
ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯑꯆꯤꯟꯕ ꯀꯌꯥ ꯂꯩ ꯀꯥꯏꯊꯣꯛꯍꯜꯂꯦ꯫ ꯆꯤꯇ꯭ꯔꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ? ꯅꯪꯒꯤꯗꯤ ꯆꯪꯉꯛꯄꯒ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯆꯪꯉꯛꯀꯅꯤ ꯑꯦꯜ.ꯄꯤꯗ ꯀꯣꯃꯦꯟ꯫ ꯅꯨꯡꯁꯤꯕꯤꯔꯅꯨ ꯄꯦꯜꯂꯦ ꯍꯥꯏ꯫ ꯎꯅꯖꯔꯔꯣꯏꯒꯦ ꯕꯥꯏ ꯑꯣꯀꯦ꯫ ꯑꯗꯨ ꯍꯥꯏꯕꯤꯔꯛꯏꯁꯤꯁꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯁꯨ ꯈꯨꯝꯗꯦ꯫ ꯃꯌꯥꯝ ꯄꯣꯊꯥꯔꯁꯤ ꯕꯦꯟꯗꯔ ꯅꯟꯗꯤ ꯕꯥꯏ ꯕꯥꯏ꯫ ꯄꯇꯥ ꯕꯕꯥ ꯁꯥꯎꯔꯦ ꯀꯩꯗꯕꯨ ꯁꯥꯎꯖꯔꯤꯕ ꯈꯪꯗꯦ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ꯫ ꯃꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯆꯤꯇ꯭ꯔꯥꯁꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯈꯨꯝꯗ꯭ꯔꯦ ꯃꯊꯧ ꯀꯜꯂ ꯃꯥꯜꯂꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ꯫ ꯅꯦꯠꯁꯨ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯣꯖꯥ ꯄꯇꯥ ꯕꯕꯥ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯣ? ꯆꯠꯇ꯭ꯔꯤ꯫ ꯄꯥꯅꯤꯡꯕꯣꯏ ꯄꯥꯅꯤꯡꯗꯕꯣꯏ ꯄꯥꯕ ꯀꯣꯃꯦꯟ꯫ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯃꯌꯥꯝ ꯄꯣꯊꯥꯔꯁꯤ ꯁꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ꯫ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯃꯤꯁꯨ ꯂꯩꯇꯦ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ꯫ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯀꯣ ꯃꯤꯀꯨꯞꯇꯪ ꯑꯣꯏꯔꯁꯨ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯦꯠꯖꯤ ꯄꯇꯥ ꯕꯕꯥ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯆꯦꯟꯅꯦꯜꯗ ꯂꯥꯛꯏꯗꯣ ꯄꯇꯥ ꯕꯕꯥꯅꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ꯫ ꯆꯤꯇ꯭ꯔꯥꯁꯨ ꯂꯥꯛꯑꯝꯃ ꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯀꯦꯠ ꯃꯊꯧ ꯇꯥꯔꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏꯗꯣ ꯎꯔꯕ ꯇꯤꯀꯦꯠ ꯃꯊꯧ ꯇꯥꯔꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏꯗꯣ ꯁꯦꯠꯖꯤ꯫ ꯈꯪꯍꯧꯗꯦ꯫ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯂꯥꯏꯟ ꯁꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯌꯦ꯫ ꯂꯥꯏꯟ ꯁꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯗꯣ ꯁꯦꯠꯖꯤ ꯍꯪꯉꯨꯗꯣ ꯄꯇꯥ ꯕꯕꯥ ꯖꯣꯏꯗꯨꯒ꯫ ꯀꯌꯥ ꯑꯣꯏꯖꯅꯤꯡꯉꯦ ꯄꯇꯥ ꯕꯕꯥꯅ ꯃꯃꯤꯡꯒꯁꯦ꯫
ꯑꯗꯨꯒꯤ ꯂꯥꯏꯟ ꯁꯤꯟꯕꯤꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯍꯩꯖꯩ ꯈꯪꯖꯩꯗ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯅꯞꯇꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯔ ꯆꯠꯆꯩ ꯃꯤꯉꯣꯟꯗ ꯅꯞꯆꯗꯦ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯅꯞꯄꯁꯦ ꯍꯩꯅꯖꯗꯦ ꯃꯤ ꯀꯧꯔꯒꯤ ꯍꯥꯏꯔꯛꯄ ꯌꯥꯒꯅꯤ ꯍꯣꯁ ꯅꯪꯉꯣꯟꯗ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯃꯦꯟꯗꯗꯤ ꯄꯥꯕꯤꯔꯤꯕꯅꯤ ꯃꯌꯥꯝ ꯇꯥꯅꯕ ꯀꯩ ꯍꯥꯏꯕ ꯉꯥꯛꯄꯤꯔꯛꯎ ꯍꯥꯏꯖꯗꯦ ꯍꯥꯏꯖꯩ ꯅꯞꯄꯤꯔꯣ ꯍꯥꯏꯖꯔꯛꯇꯦ ꯍꯥꯏꯖꯗꯦ ꯍꯣꯁ ꯅꯪ ꯈꯪꯉꯤ ꯌꯦꯡꯉꯨ ꯍꯥꯏ ꯑꯥ ꯑꯥ ꯇꯨꯝꯍꯧꯔꯣ ꯀꯧꯔꯨꯒꯦ ꯀꯣꯏꯔꯨꯒꯦ ꯑꯣꯀꯦ ꯀꯣꯏꯔꯨꯔꯣ ꯀꯣꯏꯔꯨꯔꯣ ꯄꯨꯡ 4 ꯐꯥꯎ ꯂꯩꯌꯨ ꯄꯨꯄꯨ ꯊꯤꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯊꯤꯕꯤꯔꯨꯔꯣ 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 ꯆꯤꯇ꯭ꯔꯥꯗꯤ ꯁꯛ ꯎꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯊꯣꯡꯅ ꯇꯨꯀꯠꯆꯔꯕ ꯅꯦꯠꯅꯤꯗ ꯍꯩꯔꯣꯡ ꯈꯣꯏꯅꯤꯅ दूर है ओके नुꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ ꯃꯤꯀꯣ ꯑꯃꯇꯪꯗꯃꯛꯇ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯅꯦꯠ ꯌꯥꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯀꯥꯎꯖꯔꯣꯏ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯋꯥꯈꯜꯗꯤ ꯌꯧꯈ꯭ꯔꯦ ꯍꯛꯆꯥꯡꯗꯤ ꯂꯩꯍꯧꯔꯦ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯑꯣꯏꯔꯁꯤ ꯆꯦꯁꯤꯅ ꯑꯣꯖꯥ ꯍꯥꯏꯔꯦ ꯆꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯤ ꯂꯩꯇꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣ ꯀꯜꯂꯤ ꯀꯜꯂꯤꯗ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝꯅ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯀꯜꯂꯤ ꯀꯜꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝ ꯐꯦꯟꯅ ꯅꯨꯡꯁꯤꯠꯀ ꯂꯥꯛꯇꯦ
ꯃꯌꯥꯝ ꯄꯣꯊꯥꯔꯁꯤ ꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯅꯥ ꯌꯦꯛꯇ꯭ꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠ